제가 이제 깔라만 이거 그냥 나가라 이제 내가 코나 봐 속래 아이 흔히 돌아요 빵면어요 아이 돌아 아이 가자 아이 깨면에 돌아오래 돌아 아이 가자 깨면에 돌아오래 가자 아시리 깨면 장이 여봐줘야 내래장부 씨 하나 세상에 눈 도배 hơi group riêng bên ngoài rồi không mỗi lần dùng mấy lỗi thác đấy gì dùng cara cùn gì mà thật thác đấy anh tôi có xin lụt tàu sắt thì mang ta này lỗi là mà anh mình lụt tàu lỗi sắt đấy xin lỗi chủ gara mấy tôi bung bao giờ mà nặng ta gì lỗi là mà mấy cái gì nhưng mà cái này xuân sai và xuân sai mấy cái khulak này tôi bu hiện dân mang ngầm đây một khối gì miếng ta lấy gì mà nó mà mọi ra cái xem hai ra đi một khối gì miếng ta này xuống cái xe anh police nó ngã ¿Por qué no? ¿Cómo? AESCOM. AESCOM.
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯥꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯏꯚꯟ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯇ ꯃꯥꯒꯤ ꯁꯪꯐꯧ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯄꯦꯟꯗꯕ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯈꯔ ꯂꯩꯕꯗꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯅ Honorable Chief Minister of Mizoram ꯄꯨ ꯔꯥꯝꯆꯪꯒꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛꯁꯨ ꯑꯩ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯑꯩꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯒ ꯃꯥꯟꯅꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯂꯥꯏꯟ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯒꯨꯝ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯇꯧꯃꯜ ꯈꯪꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯔꯀꯥꯔꯕꯨ ꯁꯍꯖꯣꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ